Ngasi ahing mafauda mamang chinglomdagi kuki khutlai paibisingna tumukhong moirang purel maitai khulda bom amadi nongmai kapsinduna attack chatharakpada khulngakpa village volunteer ama bom machena panbadagi soktuna aruba fibamda Rajmadi city da laikanakrai Presna fangba paumagi matung inna thaudok asing asi nongyai matung pung ani khara helakpa aduwaida thokibani thaudok aduda soklaba khulngakpa adude tumukhong awang leikaidagi chingkham lamyanba chahi kulumdoine haire mahaki imung manung hauzik thokliba irang asina maram oiraga moirangpura relief camp ta langjena lairi haire mahakna khulngak nabagidamak khulda leibane kuki singna chatharakhiba attack aduda mahaki hakchang ki makha thangba saruk singda bhoma chena panbadagi fibam thina sokhi haire kuki khulai paibe singna chatharakhiba attack adugi paukhub oina khulngakpa singna su khut handuna nongmai round khara kapkhe tungda security force sing changsilakpadagi nongmai kapna ba ado lepki haire sok laba lamyanba hauzik Rajmadi city da operation tawraba matung observation da thamni haina pawasina makha tare amaromda thaudo adugi matangda chingkham lamyanbagi apokpi chingkham subasini na hai asukwana chingkhong chingyada leiriba miyam leingakna yengsinbiu mahaki machanupa asi nomagi sudaga chajaba miyoine khudong thiningai oiba fibamda hauzik laikanariba mahaki machanupagi fibam masida leingakna mating pangbiyo haina mahakna makha takhe Asok boy ki jaga teki maral oraga tuagadra isa mayam masuchiraga lai mayam mangana mayam thi bakanda na mai tai masa mayam mangana lai bajibo sarkar ngasi bo garam khongdang lo biri ke garam batapak lo biri ke haru raga ting de kamera raga tampak ta kumping tawni lao tholo kana no kumping taw ka tampak ta tholo mating mataw na lai bachi pai kana no tholo Mama khoi ki chuling chen tap cha na pudo ke tholo Mama khoi hingling ai dei cha ki matu na ma tat pe aro ngase ai ki cha na ma ga ka dei cha kaya thola ki ne ai ki cha ka dei cha na ya mama chu le ri sarkar na mi chang ne cha ka dei na Mana koi kun ngak le mai imung manung ayamba loina relic camp da koi dei ko ngak tani usik le bani morang pen relic camp da du ba hairiba tumukhong hairiba kulase koi manipur gi namna mafam sa da ba du gi singong arap mafam da singong ya da leiba kulama su oi hairiba mafam che koi sep jam oi tre koi piangang sing relic camp da du ga nupa singa tu ngaga le bani koi duna hariba si satre ba to sida makse huji hospital da koi Rajmadi city da leiri makse sigadra sangadra kari haiba ngamdri fe maru da leiri hariba thodok sing ase makhata na sum thulaga di koi sarkar na mihing sangbidra ba koi gi namakta no to bidram na koi karamba khongthang lo khalaka dagi koi na karamba kano loraka dagi haiba du di koi haiba ngamdri